ꯈꯨꯜ ꯑꯃꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯪꯖꯩ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜꯗꯤ ꯑꯗꯨꯝ ꯌꯥꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯦꯝꯇꯣꯟꯅ, "ꯊꯦꯝꯕꯨꯡ, ꯊꯦꯝꯕꯨꯡ, ꯍꯧꯒꯠꯂꯣꯅꯦ, ꯊꯦꯡꯂꯦ"꯫ "ꯑꯁ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ"꯫ "ꯍꯥꯏ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯀꯣ"꯫ "ꯑꯁ, ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡꯗꯣ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯃꯈꯣꯡ ꯌꯥꯟꯊ ꯐꯝꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯃꯥ, ꯏꯃꯥ, ꯍꯣ ꯏꯃꯥ"꯫ "ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯧꯒꯠꯄꯒ? ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯅꯨ, ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ"꯫ "ꯍꯣꯏ ꯏꯕꯥ, ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯂꯥꯝꯃꯦꯕ"꯫ "ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯕꯒ ꯍꯥꯟꯅ ꯍꯧꯔꯕ꯭ꯔꯥ? ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯀꯣ"꯫ "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯝꯇꯣꯟꯅ ꯊꯦꯝꯕꯨꯡꯕꯨ ꯀꯧꯔꯛꯏ꯫ "ꯍꯥꯏ, ꯊꯦꯝꯕꯨꯡ, ꯊꯦꯝꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ"꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ"꯫ "ꯍꯥꯏ, ꯅꯅꯦ ꯄꯤꯁꯛꯀꯤ ꯗꯨꯀꯥꯟꯗꯒꯤ ꯊꯥꯎ ꯕꯣꯇꯜ ꯑꯃꯒ ꯉꯥꯔꯤ ꯈꯔꯒ ꯂꯩꯔꯨꯆꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ "ꯑꯃꯨꯛ ꯀꯥꯎꯗꯣꯏꯔꯥ"꯫ "ꯑꯁ ꯀꯥꯎꯔꯣꯏꯕ, ꯑꯩꯕꯨ ꯌꯥꯝ ꯀꯥꯎꯒꯟꯕꯒꯤ ꯋꯥꯔꯣ"꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯄꯤꯁꯛꯀꯤ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯊꯥꯎ ꯉꯥꯔꯤ, ꯊꯥꯎ ꯉꯥꯔꯤ, ꯊꯥꯎ ꯉꯥꯔꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯉꯥꯔꯤ ꯀꯥꯎꯈꯤꯗꯨꯅ ꯅꯥꯔꯤ ꯅꯥꯔꯤ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯌꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯝꯕꯨꯡꯅ, "ꯏꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯥꯎ ꯕꯣꯇꯜ ꯑꯃꯒ ꯉꯥꯔꯤ ꯈꯔꯒ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯏ"꯫ ꯄꯤꯁꯛꯅ, "ꯍꯥꯏ ꯊꯦꯝꯕꯨꯡ, ꯉꯥꯔꯤ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯂꯩꯇꯦ"꯫ "ꯉꯥꯔꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ"꯫ ꯊꯦꯝꯕꯨꯡ, "ꯅꯠꯇꯦ, ꯏꯃꯥꯅ ꯅꯥꯔꯤꯒ ꯊꯥꯎꯒ ꯍꯥꯏꯔꯛꯑꯦ"꯫ "ꯐꯔꯦꯁꯦ, ꯏꯅꯦꯒꯤꯗ ꯅꯥꯔꯤ ꯌꯥꯎꯗ꯭ꯔꯦ, ꯊꯥꯎꯁꯦ ꯄꯨꯔꯣ"꯫ ꯊꯦꯝꯕꯨꯡꯅ ꯊꯥꯎꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯥꯎꯅ ꯍꯥꯏꯖꯩ, "ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ, ꯂꯩꯕꯤꯔꯣꯏꯅ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯗ ꯊꯥꯎ ꯄꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, "ꯏꯃꯥ, ꯊꯥꯎ ꯁꯤꯗ ꯂꯩꯔꯦ"꯫ "ꯍꯥꯏ, ꯉꯥꯔꯤꯗꯤ ꯀꯗꯥꯏ"꯫ "ꯑꯩꯌꯥ, ꯑꯗꯨꯗꯤ ꯀꯥꯎꯔꯦ"꯫ "ꯇꯧꯔꯗꯧꯅꯤ, ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯑꯩꯅ ꯊꯥꯎꯒ ꯅꯥꯔꯤꯒ ꯄꯤꯌꯨ ꯍꯥꯏꯔꯨꯕ"꯫ "ꯅꯪꯕꯨ ꯍꯌꯦꯡ ꯀꯃꯥꯏ ꯇꯧꯍꯧꯗꯣꯏꯅꯣ"꯫ "ꯑꯣ, ꯀꯩꯁꯨ ꯇꯧꯖꯔꯣꯏ". ꯅꯣꯡꯃꯁꯨ ꯃꯦꯝꯇꯣꯟꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ, "ꯊꯦꯝꯕꯨꯡ, ꯀꯩꯊꯦꯜꯗꯒꯤ ꯂꯐꯣꯏꯒ ꯀꯕꯣꯛꯀ ꯂꯩꯔꯨꯆꯣ, ꯂꯥꯏ ꯈꯨꯔꯨꯝꯅꯕ"꯫ ꯑꯗꯨꯗꯁꯨ ꯊꯦꯝꯕꯨꯡꯅ ꯂꯐꯣꯏ ꯈꯛ ꯂꯩꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯩꯈꯤ꯫